ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯑꯃꯗꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯊꯣꯏ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯆꯥꯗ 454.3 ꯍꯦꯟꯒꯠꯂꯛꯄꯒꯤ ꯗꯇꯥ ꯂꯩꯔꯤ ꯍꯥꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯦꯛꯆꯔ ꯀꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯟꯁꯜꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ The question of inclusion, citizens, census and demography haiba hiramda ahom nagarik samaj campaign for just and fair delimitation JFD Manipur amadi human rights alert SRA na sinduna pangthokiba thoram aduda awang nongpoki state sing yauna lebaga sigi tongan ba mafamdagi lakpa miyoi yankhai henbana saru yaki thoram aduda asang kasarna hai hauzik leiriba data sing asigi matung ina Kuki gi population asi kumja lising amaga chamapan amada lising nifu mathoiga chaliga humfunithoi khaktamak leirambadagi kumja lising ani tara mathoida lakh mari lising nifu nipanga chaniga tara mari yaukhre masina takpadi Kuki gi missing asi chada samapan marifu humdoi dasmik ahum hengalakle haibani pumnamak asi Myanmar amadi atei mafam singdagi kanglon kaina naroda sangsilakiba sing aduna ohenbani maram aduna census pangthok tringai gi mangoinana NRC update to hobagi achoba tangai fadaba lei haiki amaramda saknairaba scholar amasung public intellectual professor GN Devi na hai hauji pangthokliba India gi census asi delimitation tawba yanaba khakdagi pangthokpa oina ui masina maram oiraga demography da chauna akaiba pibada natana miyoi kayadi state leitaba population ohelagani haiki thoram aduda manap adhikar sangram samiti Assam gi mihut Sanjoy Borborana hai awang nongpokta census pangthoknaba honabada chauna militarization tawbagi thabak chathari kumja lising ani kuntaret ki census ase kanglon chumna amadi transparent oina pangthokpagi tangai fadaba lei haiki social activist Santana Hakpamna hai Manipurda matam kayagi mamangdagi illegal immigrant kaya changchinduna leikibana starasida demographic imbalance thokhanbani hiram asiga mari leinana United Committee Manipurna kumna thizilaba matungda kumja lising ani mangada influx of migrants into Manipur a threat to the indigenous ethnic people haina mingthonba lairik amasu phongkhrabani haiki thoram aduga mari lainana JFD Manipur gi convener Jitendra Ningombana hai kumja lising ani kulhumdoi gi me ahumdagi thokliba irang asina maram oiraga masing yamlaba miyam ama lanjina duna leibana kumja lising ani kuntaret ki census ta yelhomina taba kaya yaushin kiba yabagi akiba leire maram aduna NRC update tawdringaida census pangthokpa haibasi achumba khongthang oiroi haiki thoram adugi ani suba session da human rights alert SRA gi executive director Bablu Loitongbamna moderator oiki session aduda demographer professor RK Narendra na hai NRC hana update tawdringaida kumja lising ani kuntaret ki census pangthoklaga maduda based tawduna delimitation process atharaklabadi starasigi political landscape da achoba safu ama soidana piregani karigumba masina thabakta onthoraklabadi unreserved oina leiramba Manipur Legislative Assembly gi seat kayasu reserve seat da onkragani maramaduna assembly gi seat masing hotnaba tongan ba model sing sizinaba yai haikibaga loinana model ahom su propose tawki thoramaduda People's Progressive Alliance Manipur gi convener MC Mitai na hai ngasi Manipur da oiragliba demographic imbalance asina maram oiraga ngasi di ningthina sem saraba proxy war kaya satharaktuna yelhomi singi hak mat pahorakle haiki